Manipur ki Governor Ganesan ngasi Imphal East District ke manung chana leiriba kairau kenbr ke MLA Laurembam Rameshwar District Level Officer Singh Zilla Parishad Member Pradhan CSO Singh Mihut Singh Kunja Singh amadi lengak scheme Singh beneficiary Singh unaduna miyam ge sakhu thaurang amadi thengnariba khudong sadaba hiram kaya gi matang da khanakrai District Administration Imphal East Nasinduna District asike manung chana Thiam Konjal Mamang Lekai Community Hall kairau Bitra Subdivision da pangthokiba interaction program aduda kairau kenbr ke MLA Laurembam Rameshwar Imphal East ki DC Khumanthem Daina CSO Singh Mihut Singh yauna Maikai Yadom gi Kunja Singh sargakhi Thoramaduda thoiba mitunglen oina sarugakhiba Governor Ganesan hai lenga ki thabak thoram sing manung mapan fauna sengna tawduna paikhatliba yaifa thorang singge kanaba miyam da mapung phana yauhanaba honagadabani masiga loina miyam gi apam pam da mati leiriba khudong chadaba sing ningthina khangdoktuna matam chana kokhanaba su honagadabani Maduta da lengak sasron amage chapchaba mahau adu miyam na phangba ngamgadawribani amarom da miyam na su lengak na paikhalakliba sakhat thorang sing da saugat paganona hena phana wafam sing suggestion oina pukhat piu miyam amadi lengak ani asi punna chatminaba matam da state ama sakhat pa haibasi adumak lakani amarom da kairau kenbr ge MLA Laurembam Rameshwar amasung Imphal East ki DC ki maikai dagi su lengak amadi district administration na miyam gi damak paikhalakliba yaifa thorang sing gi matang da ningthina wafam kaya thamki